अहानबदा मरुइबा पाउ इम्फाल जिरी लंबी गी खोंगसांग रेलवे स्टेशन मनाक्ता चिंग निंखाइबा अमसुंग लेपाक नमथकिबदगी पोट पुबा गाड़ी सिंग लांथोकपा याद्रे अमदी खुरखुल वाटर सप्लाई की फिवम शेकमाई केंद्र के एमएलए हैखाम दिंगो ने यंगशिनख्रे खुरुमजरी ISTV की मणिपुरी पाव मीटिंग ताबिरीबा पुमनमकपु तराम नोकचरी पाव संदोंना पिजरी इम्फाल जिरी लंबी गी खोंगसांग रेलवे स्टेशन मनाक्ता मीटर चामरोम चिंग निंखाइबा अमसुंग लेपाक नमथकिबदगी पोट पुबा गाड़ी सिंग लांथोकपा याद्रे चिंग निंखाइखिबा थौदोक असी ngarang numidang thokkhibani AVCI कंपनी ना चिंग निंखाइखिबा मफम सेमजिनबगी थबक कन्ना चथरी अयुक पुंग 13 रोम ताबा दुवाइदा गाड़ी मचा अमसुंग पोट याउदबा ट्रक सिंगदी लांथोक लांसिन यारे अदुमा पुलंबी एसी खुबना मरम ओइरगा पोट पुबा ट्रक गाड़ी सिंगदी लांथोक लांसिन याद्री नोंग चिंग की फिवम फरबदी ngasi nungthildagi पोट पुबा गाड़ी सु लांथोकपा यारगनी हाइरी जल जीवन मिशन JJM की मखादा युमथोंग खुदिंग इशिंग फंगहननबगी पांदमदा पाइखतलिबा खुरखुल वाटर सप्लाई की फिवम सेकमाई केंद्र के एमएलए हैखाम दिंगो ने यंगशिनख्रे इम्फाल वेस्ट PHED डिवीजन की EEAE अमदी एसो याउना चतखिबा यंगशिन खोंगचत अदुदा एमएलए ना खुरखुल अवांग लेकाई की खुंजा सिंगसु उनदुना थकननबा इशिंग फंगदबगी मतांगदा खननैनकी यंगशिन खोंगचत का मरी लेनना एमएलए हैखाम दिंगोना जल जीवन मिशन JJM की मखादा युमथोंग खुदिंग थकननब इशिंग फंगहननबगी पांदम अशिगा मरी लेनना पाइखलकपा थबकसिंग हौखिबा चही अनिरोम हेलकपा अशी थोगलिबा इरांग अशिना चाउना अपनबा ओइखि अदुबो हौजिकति इरांग अशी खरा फरकपगी ममी अमा उरकपा अशिदा तंगाई फदना मियामगी थकननब इशिंग फंगदबगी अवाबा अशी कोगहननबा मरी लेनबा डिपार्टमेंट के ऑफिशियल सिंग याउना यंगशिनबा लाकपनी हौजे हौजे खुरखुल अवांग लेकाई की युमथोंग चाम खरा हेनबसिगी थकननब इशिंग फंगफम फंगहननबगी मतांगदा डिपार्टमेंट के ऑफिशियल सिंगदा पौताक पीख्रे लोइनना अथुबा मतमगी मतुंगदा मनुंगदा पीननबसु सेम सारगनी हाइना दिंगोना फोंगदोखे युमथोंग खुदिंग इशिंग फंगहनबा हाइबसी महाकी पांदमनी जल जीवन मिशन JJM की मखादा पाइखतलिबा खुरखुल वाटर सप्लाई स्कीम अशिगे वाटर कैपेसिटी असी MLD1 नी अदुगा पीगदौरिबा खुंगंगसिंग असी मपुंग ओइना खुरखुल अमदी मोइबुंग खुनौ खुंगंगसिंग लोइनना जल जीवन मिशन JJM की मखादा पाइखतलिबा कैनम अमदी कांतो वाटर सप्लाई स्कीम असिसु लोइशननबा मरी लेनबा सिंगदा हाइरगनी वाटर सप्लाई स्कीम असिना पीगदौरिबा वाटर कैपेसिटी असी 0.14 mld नी करिगुम्बा मसिसु लोइशनबा ngamlabadi माइकै असोमगी खुंगंगसिंगदा इशिंगी अवाटपा खरा मखैदी कोकलगनी निंगसिंगबा याबदी कैनम अमदी कांतो वाटर स्कीम सप्लाई स्कीम लमदम असिदा थोकलिबा इरांग असी लाखिबदगी लोइशिनबा ngamdana हौजिकसु लैरिबनी यंगसिन खोंगचत अदुदा खुलगी लुचिंगबा क्यासु सरुयाखि हाइरी हर घर जल की पानम स्कीम की मखादा युमथोंग खुदिंगी पैसिंग पीबगी पानम मा थंबनी अदगी पानम की मखादा करी करी होना अवार पा लगे हाबदगी इंस्पेक्शन मा पैसुम लैरिबा खै लेकाई सिगी कोइबदो लैबा सराउंडिंग सिगी हाइगो वाटर सप्लाई सिना कोरंबा जगह सुन श्रेदा करी करी अवार पा लगे हाबदगी हातक यंजनमा इंस्पेक्शन मा को लाखबनी अदगी खै खुनखुनगी मनुंगा सिंग फंगदा फंगदबगी इश्यूज खितंग लै तारगसु खै मदुगिदो चपचाना खै सेसिंग तारगा हानदगिसु ऑलरेडी प्रोग्राम स्कीम दै लों यावग लै इरान सिन मरम मरकांदा खै चंगबा याबा मोहन खै लैबनिना अदो मरम मरकांदा सिंग फंगदा फंगदगी प्रोग्राम खरै दि लै अदुमखु इरान से शांति से खतंग हंजलामिना मदुगी सिंग फंगदबा जगारखौ फंगनबा हायदना खै कन्ना होनजरी हायदना इरमदम कौवा फेसबुक पेज समदा मणिपुर प्रदेश कांग्रेस कमेटी के OVC डिपार्टमेंट के चेयरपर्सन सकीर अहमद ना बी केयरफुल मैतई पांगल इलेक्शन कुइद्रबनिना RSS BJP ना मणिपुर दा कम्युनल ड्रोइड थोखननबा कन्ना होनरे हाइबसी अखोई काउदबा फै अखोई ज्ञान तामिनसी हाइना फोंदोरकलिबा वाफम असिगी मतंगदा BJP मणिपुर प्रदेश ना महाकी मथक्ता लेपाक इरांग थोखननबगी थोखनबगी मरालदा साइबर क्राइम द FIR अमा थांगतख्रे हाइना BJP मणिपुर प्रदेश की जनरल सेक्रेटरी एडमिनिस्ट्रेशन के शरद कुमार ना फोंदोखरे
Thambal Sanglen da Pangmishinga Unaba Duda Mahang Makhatana, Manipur da Lairiba, Miam da Congress na Hu Kam Shinduna, Laiminariba Koi Mashilgi Marakta, Nungshi Nahanda Nanaba Hotnabagi Tawong, Kandem Tawi, Congress ki Taupuba Amana Asigumba Wafam Sing Pongdorok Pada Party Asigi, Senior Leader Amatana, Miam da Karigumba Wahi Amata Sheng Dr. Ba, Ashina, Tak Libashi, Masida Makoishu Yaurabra Haibashini, Amaromda, Trinamool Congress ki MP, Mahuya Moitrana Union Home Minister Amit Shah gi matang da miyam gi mafam da ngang ki ba adumak pu BJP Manipur Pradesh na FIR ama lodge taure mahang na fongdorag liba wafam ashi leipak pumba irang thokhan duna mishi mina thokhan baya ba wangang sangang ni Indira Gandhi shiba matam da Congress Party na wafam kaya sandok tuna leipak irang thokhan ki madu shok nanaba shinba India Airlines ki wakal yaudaba thaushil ni haina laugani amarom the Prime Minister Narendra Modi gi laikhidraba apopi politics ka karigumba hiram amatada mari leinad daba apopibu Rahul Gandhi gi program amada mahaki khwaidigi naknaba mioi amana Prime Minister na mama amada macha ama oibagi tawpham thokpa ikai khumnaba utpagum karim kathai na duna ngang khiba adugi damaksu mahaki mathakta FIR ama launch tawre aran bu wafam Yumpham yaudaba wafam kaya nganglaga India da Congress na lengak paina na bahonariba ashigi result Bihar election da soidana uba fanglagani India Alliance da yauriba party sing na magi state sing dana ama haiba atopa state sing dana ama haiba shi India gi miyam na khangle Gandhi shagai natrabadi party gi president oiba yadaba India asi Gandhi shagai khaktagi ni khanjaba Congress party na Gandhi Chor Haina Hairakliba Ashi BJP na Gandhi family bu mullubanate Bihar election gi matang dadi Congress India gi state khuding makta uba phanglaroi haike Koi me apse Gandhi family ki sajinda tang senrang gumraba moina prime minister odia je se karino moi haise dictator na to Congress ki Rahul Gandhi tawrisa moina handak chathariba Bihar ki step sigi madung dagi di moi di zero dan ngani swai su khoi gi keno Akangai saba ngang khray yauri Congress kari no khangdaba party mda kare party mda songe party mda kare party mda songe adu akangai sadana hoji moi sigi maramda moi gi angang sina pet lawa angang sina ngang si moi juwa condemn tok deba communal life thong no sinbe ya raba Congress ta Congress is secular ni haidai Congress secular ka charge ba hoji mana sakila hamara sina isi Congress ka secular ka charge ba moi ne injal angang sina injal ngang ne bro phara kan da phura kan torkani ka sina sito haibni sina sito haibni se ai khoi lairiba hojiki India Alliance ki changchal leiba khongthang sing ase masi Bharat pu shanti oine leina ba amta nate Bharat thugai na ba plus Manipur su hojik hairiba ngangi ba wahi mata khonda sing se sina takpadi Manipur su shanti oine leibe ngamdana na ba honar ko thangjal khongthang ne kmayam samjage National Viral Hepatitis Control Program ki makhada District Health Society Thoubal National Viral Hepatitis Control Program Thoubal amadi Primary Health Center Laisangthem ahum na punna sinduna World Hepatitis Day gi thauram ngashi Thoubal Laisangthem Bazar da pangthokre Hepatitis Let's Break It Down haiba team ga loina na pangthokiba thauram aduda District Health Society Thoubal gi chairman su oiribi DC Thoubal Hana Kamai CMO Thoubal Dr. Y Nokul Singh District Hospital Thoubal gi Medical Superintendent Dr. W. Ruhini Kumar Laisangthem, Gram Panchayat ki ex-chairperson L. Raghu Singh amadi PHC Laisangthem ki MO in charge Dr. M.D. Abdul Khalik na athoiba mithung sing oina saruk yakhi. Thauram ki saruk ama oina NVHCP Thoubal ki District Nodal Officer Dr. R.K. Kamalana Hepatitis B amasung C ki matang da awareness piduna wangang bagaloina na layong asidagi naba pharaklaba miyoi kayada khudol singsu pikhi. Amadi hepatitis screening camp amasu pangthoki thauram aduda athoiba mithung gi warol piraduna DC Thoubal Hana Kamaina aikoi pumnama hakchang phana leinana ba honasi Laina layong khudimak matam chana khangdok hauba ngamlaba amadi laying haurabadi phana kiba layong oirabasu ngakthok pangamgani organic ki oiba chinchak chana ba honasi maru oina hepatitis ki oinadi aikoi gi liver si yamna phana thamnana ba honasi district asida lairiba health center singna matam chana awareness kaya miyam da piduna miyam bu hakchang na da yektana leinana ba honabada angamba thodang laushi haiba wafam sing fongdoke Every citizen, every human being, ekoi se ekoi isagi
hachang sa responsible oi habitu haijage and ngasidi hepatitis observation di oibanina hepatitis ki maramda hairagadi aikoina khangjai liver is a vital organ in our body ko adu if we love our body we maintain our body habitu haijage and mi oibase punsi saang na hiningba ngatani we want to live a long life with a healthy life so aikoina healthy life oina kano toge maintain toge hairagadi we need to change the lifestyle. Directorate of Trade, Commerce and Industry na sinduna rising and acceleration of MSME performance ki makhada vendor development program gi thauram khongman zone 5 community hall da pangthokre thauram adu da Trade, Commerce and Industries ki DDO Wangkhairakpam Gojen General Manager DIC Imphal East Hemanta OSD MSME KH Dipaksu saruyaki thauram adu gi manung chana tongan va vendor singna puthokchaba polam singi stall sing show hangdokhi amasung saruyaki ba singda resource person singna kanarba wafam kyasu phongdokhi thauram adu ga mari leinana saruyaki ba director of Trade, Commerce and Industries ki DDO Wangkhairakpam Gojena Vendor Development Program asi yamna kana ba thauram amani bank singna document suraba vendor singda loan pinana ba khaurang na ngairi irang sina maram oiraga chingi mafam yauna mafam kayada thauram asi gi kana ba phanghan ba ngamde vendor ama oirabadi madugi mathau taba sing matam chana pangthokna ba kanna honabiyu launa na basu honabiyu hairi Amabuero, Sikoina digitization Tobiraga, Adigi GST, fine GST, Tobiraga, Pigi, Banga, say being a Pachaki a tunnel level physics, any bank. I don't hide about me, I'm saying, as I get document me, I'm saying the wood surrogate. I don't show them a pig and behind the Kalea, Bang, Euro, Brodaguero, Pajam, the same bank, anything. Sinakogi documents in Sibulo in a Sweden, Sweden. Loan soit na pigani haina ina khalli pichu pigani Capacity Building Commission ge Rashtriya Karmayogi gi thauram Manipur University ge Vice Chancellor Court Hall da pangthokre thauram adu da Assistant Register of Finance Punshibatoism faculty members sing amasung miyoi kya na saruyaki thauram adu gi manung channa saruyaki ba singna group kya thokna khaidoktuna training workshop adu gi matang da khana nei nakhi Assistant Register of Finance Punshibatoism na asigumba thauram ashina Thabak tauminari basingi marakta nungshi chana na thabak tauminana bagi wakhallon hengat handuna thabak taubuda khumang chaukshin halagani thabak tauminari basingi marakta achau apiki wakhallon asi thadoktuna yamna peaceful oiba environment amada thabak tauminana ba hona bada asiguma thauram ashina mating panggadawribani haike achau mata khaibagi barriers loi thukai hoji yang biu sida phami base piondagi hor professor hone si barriers Lay barrier to guide Matunda, Amagamaga, come on, Tabak Winagani Habagi, Madam the Tosa program. Masisina University is a peaceful environment, collective Tabak Winamaga Wakaloma, like Namaka Panku. Writers Forum Imphal amadi Manipur State Kala Academy ga punna sinduna Kuntranipal Suba Writers Forum Imphal gi mapok numit ka mari leinana state level recitation amadi written quiz competition the all assembly rota leiba Manipur Hindi Parishad ta pangthokre thauram ga mari leinana Writers Forum Imphal gi hanagi secretary Laishram Somendrona recitation amadi written quiz competition pangthok liba asi tungda hogalak liba naha singda Manipur gi oiba I basing na thambiram basing khangnana ba amadi kaud Leihona bagi pandam da pangthokpani recitation gi manapok na firm proprietor G Santi Kumari amadi written quiz manana Writers Forum Imphal gi life member Angom Surgumarna katpirakpani haike Writers Forum Imphal nang ngasi tawjariba akhoi asungba program asi akhoi gi tungi akhoi gi angang chingbu akhoi na ngasagi akhoi gi literary values che tinna ba akhoi pangthok chabane
Scientific pig farming haibasida numid humni chathagadaba training program ama IT Park ta leiba Manipur Technology Hub ki conference hall da pangthokre. Manipur Progressive Pig Farmers Association amadi Manipur Technology Innovation Hub ka khusam naraga pangthokiba thauram aduda Veterinary Transport amadi GAD ki Secretary Michael Achom, Manipur Progressive Pig Farmers Association ki President Ningthausam Lokendro amadi AMTI Hub ki lead Dr. Rajiv Khangembam na thauram pushing oiki thauram ga mari leinana Michael Achom na thabak ama tawba matamda scientific approach yaubana training program tawba haibasi yamna mathau tai African swine flu natraga fever asigi hojik phawba vaccine natraga hidak leitri adubu masidi amuk lakani amuk chatkhini aduna masi ekhoina thengnaba tai adubu ok loiba haibasi masagi environment ama leigadabani yen natraga hui loiganu haibadi natte adubu makhoi gisu tongan ba mafam thambigadabani natragadi makhoi gi makhongna chensilakpa phattabasing aduna oki makonda changkhrabadi atopa leina kya su lakpa yai oki dimanasi manipurda asuki matik leire aduna mapal lamdagi pushilakpa ok sing yaudrabadi mamalsi nongmanonggi tangba hengalakpa su yari maram aduna matau karamna Chagok Phaba Lainatina Chendaba Ok Loigadage Haibigi Damak Asigumba Scientific Oiba Training Program Asi Yamna Mathau Tai Haiki. Entrepreneur Development Program na Ok Timakon anuga ahamba hotokugi ok lebugi capital investment to give 50% je sarkar na subsidy piba. Bank ki loan loraga tawuyai natragana isana bank guarantee man thamaga tawuyai ba. Sigi scheme se online da apply to bani project ama yenga bai iPad tana ba yabre mo 50% no kon sabu da paisa ko 5% ai mo to yam kana bra na khale ba Manipur Progressive Pig Farmers Association ki President Ningthausam Lokendro Haujikti Ok loiba haibasi ama ani loinarambadagi chama chaniromda loikhatnarakpa maram aduna ok loiribasingna matau karamna scientific oina ok loigadagi haibasi khangdaba yaraktaba mashina maram oiraga asigumba training program sing sindaba yaraktabadagi shinbani masida natana atopa state sing dasu association asigi mihud sing training program kya yauba chatlure makhatana foreign country sing dasu training program sing thana na bathorang tauri ok loiba haibasi ningthina loirabadi yamna senthok leiba paisa yamna puthokta hoba yaba thabak amakhakni ok haibasi amakhak loiraga tha taru khudingi macha pokpana yamna laina sel tanba yaba thabakni masi ningthina honarabadi tungda entrepreneur ama fauba oirakpa yagani haike aduga singje farmers singje mayam thorkle hojike thabuk phanguk kanggu singso larik laisu tamobu MBA PhD loi mayam yaure adum moiso khongjangje yam pikpa paisa dagi yam chawba sembom phabu tanba yaba poni aduga paisa iseng jangdan hobu yaba haitare ko adu sidi government so mayam mating pangnira koi punna chakhon mina si self sufficient o mina si adagi government sina phajam mating pangde koi punna hingmina ba yani self sufficient oi ni paisa se bapalamda outside state ta chakhido mu ta koi punna hingmina ba simen ainam akoida thammi pandam se Kumbi Sigi Manung Chanba Ithai Bazar da Leiba Ima Phawoi Laibungi Turel Mapal Taba Lambi gi Saruk Singh Hantaki Ising Ichauna fit Chahum Yankairom Namthaki Badagi Hairi Balambi Adugi Fibam Ka Hena Patabana Maram Oiraga Gari Achauba Chatpa Yadab Adu Kumbi Sigi MLA S Prem Chandrana Semjin Kray Lambi Adu Sembi Rakpagi Damak MLA Bu Laikai Adugi Saugrak Pam Tombi Kaubam Yoi Amana Thagat Fafong Tokladuna Lambi Asi Tung Koina Chatpa Yagadaba Moongda retaining wall Oina Taubiraga Shembina Basupung Chingshin K Makhatana Ima Phawoi Bil Laibung Ashigi Mapada Lairiba Kumbi Khuga Turel Mathakta Sariba Urok Thong Asisu MLA na Matamga Chunaba Moongda Semjin Biu Haribu Urok Thong Ashi Yamna Maruoiba Thong Amani Mari Leinaba Singi Pungningshu Chingshilakli Kendra ni ki taina bada oibani na thanga kendra de laiba sata punama hogi kumbi gi area da ithai khono gi area da laile su tamba adegi farm to bo chathok chasin gi oiba yamna maru oiba mayang ban ta gi ba yaba samajing ta gi ba yaba thauban ta gi ba yaba oibani na thong sika yam matik cha da ba hai tare phoi bi lerem bi gi mapa sida lita lamtang timbira ga di honorable email na su tara nong pi bi rak na Litan tinggi mau budi huji laire, aduh atau matamda litan jim tangga tinggi rakati, ya amna perdana nungajani hai na kuning cingjenjari.
Haukiva Agasta Myanmar amadi Manipurga lonhaba ngamkhai paringda India gi lanmising amadi makhoi anekpa proxy lanmising gi apunba khutpu amaga khut thoknaba lanfamda laikhidraba People's Revolutionary Party of Kanglaipak Pripak ki lanmi Sanglup Red Army gi marup Nongthombam Malinganba Elias Thonglen Chahi Kungataret Apokpa N Shamkishore Apokpi Nongalei Leima Awang Wabagai Mamang Leikai na Leikidabada Sopera Amadi Sopera Gilan Mishanglup Piare na Awang Bathaki Ikai Kumnaba Utpagaloinana Awaba Fongdorakli Lona Thinkrabalup Asigi Secretary Publicity and Organization MCI Fabigi Cherol Amana Athauba Ningtam Yawal Lanmi Ashina Leikidabada Awaba Nang hauraba imung manunggi amadi yawalup ashigi awabada sopera na saruk yari hairi. Paugi marak thadna timba brem tang losari. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli. Pumna maksibu kudakta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu. Capidon Cup Syrup. Liver Cirrhosis and Liver Cancer Clinic for Liver Transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Ibe makigano Azab thammo Sigi se next Pm-Istv na checksin na laksilaga thamgrabani ne Tadarang se juhar habaga amta kidrabo Asumna mayamna na machalbo option dugum masigi yumasibu asoyangan kokadabagi next Pm-Istv na napselli next Pm-Istv juhar habadi na kokna na basembani German technology sina bana concrete ka tokna tinaba matamda kapamul amuk hena hengaladli next Pm-Istv strength is in the quick Breaking matung amuka hana taram nokchari makhataba pauda Haukiva August kuntrama athoida lawfam the jungle cutting kapagi thaudoka mari leinana numit asimaktada linthoi chirom na Facebook ta phongdokiba wafam adu yumpham yaudaba aranba wafam ni haina Moirangpurel Village Development Committee gi Secretary Mayang Lamam Surjit na Moirangpurel awang leikaida pawmishinga unaba amada phongdokre Surjit na makha taraduna mamang thagi August kuntrama athoigi nungthilgi pung ahum tarakpa aduwaida Moirangpurel awang leikaida leiba takhelambam lukhoina uzaba lawfam da khurai larik yangbam leikaida leiba Chirom Chandrababu amadi mahaki macha nupaga loinana makhoi ani laktuna sangam amaga lawshen amamuk chawba lawfam ama aduda jungle cutting caption ke Thaudo asi manak nakpada leiriba miyam na thengnarakpadagi jungle cutting adu kaptanaba Moirangpurel miyam gi maikaidagi khangan ke maduda khara ningai sangdanaba khara natana Moirangpurel khunjasing na khuthaba phuba chaiba amata taukhide adubu Thaudok adubu Chirom Chandrababu gi machanupi Linthoi Chirom na Facebook ki khuthangda mahaki mapa amadi maupanupa Moirangpurel da Moirangpurel gi miyoi kharana pharaga phure amadi thaudo asida andro kendra gi phamnaiba amaga lautunaraga makhoibu phajin bani haina aranba wafam kaya Facebook da thagalakpani mahaki aranba wafam yumpham yaudaba post asina Moirangpurel miyam sauningba pendaba kaya pokhalle makhatana aranba wafam sing amuk hanna social media da thagatnaba amadi Moirangpurel gi miyambu ikaiba piba lepiyu haike Tang amase makoi Moirangpurel gi khungang da lakpiduna makamdang sengdokpiyu praja je khosaunare haidana khoi paupijaki policy khuthang da pijaki adubu makoi na ngamdana makoi sengdokpi wafam dore jagide maram aduna makoi na sengdok khidrabani na Manipur gi miyamna akhoi bu nataba miyeng da ubiba post ama thagat khibanina akhoi na matokram na akhoi mayam da sengdok sige haidana khoi asi media gi udang lisnukjabana Paugi mifam aduda khurai laimam lekai da leiba Chirom Chandrababu gi lawfam adubu leiriba takhelamam Anil Maitai na phongdorakpada Chandrababu gi lawfam ashigi apunba senfam
50% henna tangkak ani thokna lishing ani subna kunga humdoi gi October kunga nithoi amadi November gi tang taruk lishing ani subna kunga humdoi da pithokre hairiba lofam ashi leiba chahi ahum phare low lok tuna chabasu chahi ani sure hairiba lofam ashi atai thangnaba lofam singa khara chayetnaba leibana Laupu Chandra Babuda lofam ashi gi chap chaba demarcation khangan biu awat percent fam su thidok lage haiki adubu ikang khangaudana Chirom Chandra Babu amadi mahaki machanupa ani laklaga matam kuina wana hona jaduna low panba loiraktuna low lokpa yaragadabada miyoibagi pukchak oiriba lofam ashida jungle cutting gi hidak ashi kapsilambani asigumba thawong ashidi thokhaningde kari pendaba leibagino pendaba nungaitaba leirabasu punna phaminaduna waroishin purak minasi hairi लौफम असिगी मतंगदा अइना 50% हेना पैसा थीग्रब मतुंग लमजिगी मायोक त सयतनब मयाम लेबदगी अइना पैसाजिगी अवाटपदो हापसेगे लमजिगी नखै छिंगबिरो हायरगा चेंगनदन लेबरगी तंजा टाइमिंग असिदा हारिबो लौपु असिना लागा जंगन कटिंग कापसललमबदगी सिंगी ngrangi थौदोकसे थोखिबनी Lenga ki Education Department na yaba piraba work order aduna Paubitek mamang lekai da leiba Paubitek High School asibu sabada MLA gi mingchat thigani amadi local area development fund tagi sabana mingchat phajagani haiba wafam ama ngarang school asigi management development committee gi convener thongkhong mayum sana tombana press note ama thoglakhiba adu Paubitek miyam na yaning de haina PIMCA gi advisor Chesham Ahmed Alina Fongdorakli Paubitek mamang lekai da phamkhiba paugi mifam aduda mahangna makha taraduna Education Department ki makhada school ashibu sananaba haiduna thadarakpa senfam adubu halankhraga local area development fund gi school asibu sagani haibagi wakhalon asi Paubitek miyam na angakpa phawi thongkhong mayum sana tombana miyambu Lana uhanana honarakpa haibasi miyamna apinba oide Paubitek High School ashibu sanana balisingani shubna kungamathoi kunganithoi ge work program asi hanagi MLA oinam lukhoina matam aduda sanana honaringai cheirakta election matam oiraktuna code of conduct chanakhibadagi school ashi saba nanghodabani hairiba election asida oinam lukhoina mai pakhodaba ashigi khudong chaba loduna hojiki MLA na school asibu saba yaroi haiduna athingba thamduna leikhibani miyamna school asibu sahansi haiduna MLA masada haijaruba matamda school asibu sanaba work order adu mahang education department ta hairaga lognaba honagani haiba wafamsu miyamda thajaba pirakhiba lei adubu ngasi pawba school asi sadana leirakli mashiga mari leinana tha asigi tang manga da Paubitek High School manakta leiba Paubitek mamang lekai achaubada public meeting pangthoklagani haiba public meeting asida school management development committee gi convener thongkhong mayum sanatoma masa laktuna mahangna school asigi matang da haikiba wafam adu miyamda sengtokadabani hairi Education Department paisa do hangro ai gi local area development fund dei sa ge masai khudong char bagi dang te ga Paubitek ki oiba sumba government high school se mahan gi haibu di madudi akoi janing jai haibu se akoi gi kholaung thogo pin da hayeng public meeting se ngangbi yo miyam gi oiba resolution lawju ba District Legal Services Authority Bishnupur gi mityeng makhada Siza Eye Care Foundation ga khusamnaraga National Eye Donation Frontier ga mari leinana lemna mitlaing bagi thoram ama Bharat Nirman Rajiv Gandhi Seva Kendra Taubul da pangthokre Taubul Gram Panchayat ki Administrative Committee na mating panglaga pangthokpa thoram ashi Legal Aid Clinic Taubul Singal Nura VLF Green Brigades Foundation Savi When Giving Foundation Mission for Bison and NPCV and VI punna simina kivani thauramashida punna miyoi an chamaga anina mit yengki loinana miyoi nipanna mit ke operation taunana ba khangan khre hairi Manipur na India gi sports the powerhouse ni haizarabasu Manipur government na mapung phaba sports policy puthoktabana ngasi Manipur gi sanaroi kaya kanaba fangdana kangkhathang oina taduna leire leiba yaunare haina PWD gi chief engineer oiramba Yumnam Joy Kumar na haikre wafam ashi mamang thagi August 18 tagi 38 phauba Tamil Nadu gi Chennai da leiba Nehru Indoor Stadium da sanakhiba Children and Cadet National Kickboxing Championship ta gold medal lawraklaba Laishram Malengamba yauna championship aduda saruk yaruba sanroi mari oinam gi Joshna Ritrita Achamba Khudol Pot Piduna Taramna Ukpagi Thoram da Haikibani Oinam Kendra Development Organization Sinduna Pangto Kiba Thoram Aduda Oinam Municipal Council gi Hanagi Chairperson M Manglemba
Bharatiya Kishan Sant, Manipur Prant ki Chair Secretary and Indu Bhushan Amadi Bishnupur District Kickboxing Association ki President CH Ibohol na chingbana athoiba mitung lensing oina saru yaki. YG Kumana Makatana Sports Haibasi Entertainment Natte Sports na mayay kaba nishadagi lapthogan bangammi lainga kamadi mari lainaba singna sanaroi shingmun na thairaga thambana sports ki magun hantahan bani sports policy ama semlabadi thabak phangdribana ha singi masing hantagani Manipur gi sanaroi Chamri Yankairom Mapalam da Thabak Pankre, Bharat ki oinadi Junior da Manipurna Sana Khotnabada Mangjil Thana Chadi Haiki. Koina Pamjari Basidi, Nasi Hore Bisai Makoya, no, nursery when Hata, Pambi Mayokat Pibado, Mapum Hara Kada, Pambi's aging, Happy Water, Pambi Mayam Kabi, the Yokat Pega, Sana Rushindo, Yokat Piba Sapatna, Honda, fighting the courage. Madu ko ay nabakan dagang kasi ako sanaroi nasi chami ilayna sanaroi chahi ang lisin ani ko lisin mari mga ako mapalang sa kibaya kanen. Tamil Nadu ki Chennai da laiba Nehru Indoor Stadium da chathakiba Children and Cadets National Kick Boxing Championship ta goal lawraklaba Laishram Malengamba ngasi Khoijuman Makha Community Hall da taramna okre Khoijuman khungang ki miyam na shinba okpagi thauram sida Khoijuman Kwashify Gram Panchayat ki Pradhan Thaudam Ahanbi Social Worker Nacho L Manjor Amadi Hanigi Panchayat Secretary S Ibo Pishakna Chingbana Athoiba Mithung Lensing Oina Saruyaki Gold Medalist Laishram Malengamba na ngasi gold medal phangliba ashi pukning da apenba fawi lakadoriba tang kungani thoidagi kun manga fauba Himachal Pradesh da pangthokadoriba Junior National Kickboxing Championship ta saruk yaduna gold medal launanaba angamba thakta honagani hairi Hoigi Satra Singa Luna Puna Namnava Amuk Hana gold medal owning Igi Amukuna Zagihana Nambu I would Tapita Mirapa Zasina Master Kiran Tapita Mirapone Handak Chalis Magi Makada Gisat Penny Hokun Marisale Aduga Gold Hunaway I personally am a Oivang no one I have already Ozagana have in Bamadi Aquina Ozagi Ozagim Hadalega discipline in discipline now as a Padu Adu already my papa on it. Lushilakpada maruiba pausing amuka hanapizari. Ifal Jiri Lambi gi Khongsang Railway Station manakta ching ningkhaiba amasung leipak namthakibadagi pot puba gari sing lanthokpa yadre. Amadi Khurkhul water supply fibam Shekmai Kendra gi MLA Haikam Dingona yangshin kre. Hausi Pabugyan ISTV na pizza Manipuri pao matang sa Lushinjari miding tabiri ba pumnamakpo amukahana kurumjari.